ꯃꯪꯂꯥꯟꯒꯤ ꯃꯇꯧꯒꯨꯝ ꯌꯧꯔꯛꯂꯦ ꯄꯤꯔꯛ ꯇꯥꯔꯤꯕ ꯅꯣꯡꯖꯨꯗ ꯎꯈꯤꯕ ꯃꯥꯏꯊꯣꯡꯗꯣ ꯇꯥꯈꯤꯕꯔ ꯈꯣꯟꯖꯦꯜꯗꯣ ꯑꯍꯤꯡꯅꯁꯨ ꯑꯣꯠꯂꯔꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯊꯃꯣꯏꯁꯤꯗ Tamo, ꯆꯥꯁꯤꯗ ꯂꯩꯔꯦ. ꯊꯝꯃꯣ. ꯀꯩꯗꯧꯔꯒꯦ? ꯍꯧꯒꯠꯂꯗꯤ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯣꯗꯅ. ꯑꯃꯨꯛ ꯐꯝ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣ? Inama, ꯑꯩꯁꯨ ꯆꯥ ꯄꯤꯌꯣ. ꯆꯥꯗꯣ ꯊꯛꯄ ꯂꯣꯏꯔꯒ ꯕ꯭ꯔꯁꯇꯣ ꯇꯧꯔꯒꯦꯕ. ꯀꯩꯅꯣꯅꯦ? ꯕ꯭ꯔꯁꯇꯣ ꯅꯤꯡꯊꯤꯖꯅ ꯇꯧꯔꯒ ꯊꯛꯄ ꯌꯥꯗꯕ꯭ꯔꯣ? ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ. ꯅꯪꯅꯦ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ. ꯇꯥꯃꯣ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯈꯤꯇꯪ ꯊꯦꯡꯕꯁꯤꯗ. ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯁꯦ. ꯅꯪꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ. ꯅꯨꯃꯤꯗꯥꯡꯅ ꯐꯣꯟ ꯑꯃꯒ ꯁꯨꯔꯨ ꯃꯗꯨ ꯇꯥꯃꯣ ꯀꯌꯥ ꯄꯥꯝꯗꯦꯀꯣ. ꯑꯁ, ꯐꯣꯟ ꯇꯧꯗꯦꯕ ꯀꯩꯁꯨ. ꯇꯥꯃꯣ ꯍꯣꯏꯗꯤ ꯇꯧꯔꯛꯇꯕꯩ ꯇꯥꯏꯞꯇ. ꯇꯧꯔꯛꯇꯦ ꯑꯩꯈꯣꯏ. ꯕ꯭ꯔꯁꯇꯣ ꯍꯥꯟꯅ ꯇꯧꯊꯣꯛꯎꯔꯣ. ꯀꯣꯂꯦꯖꯁꯨ ꯆꯠꯀꯗꯕ ꯑꯣꯏꯔꯝꯅꯤꯅꯦ. ꯅꯈꯣꯏ ꯇꯥꯃꯣ ꯊꯕꯛ ꯆꯠꯄꯗ ꯊꯤꯜꯂꯝꯅꯕ. ꯍꯣꯏ ꯏꯅꯝꯃ. Joy dom nak ngidu kitang sangilo haben. Ai thandak mai san deno ba. Oi rong to na. Amda sangilo ba. Tamocha! 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 Mina ko wagam ta khumde ba. Tak charge la hai ba. La ge ba. Changam mo ba. As. Masi ngang sina ba. Aina sanare ngai sina changa gane adop ye to gi. Pabung daga mo haidom dana. Ash, cakat pugi kita. Hello? Hello? JULEN. Lising. Kay lirage? Nang acinbaga leibra? Kasi tayo ko lay tiyan Adudi nang Chingmarongda thapamda chatminarusira. Hujik lo? Hawjikne. Hoy, ay lage. Adudi loisilamake ko.
ꯀꯩꯗꯧꯔꯒꯦ ꯊꯛꯇ꯭ꯔꯕꯣ ꯊꯛꯆꯤꯜꯂꯣ ꯊꯛꯏꯅ ꯊꯛꯆꯤꯜꯂꯣ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯠ ꯆꯪꯉꯒ ꯊꯣꯛꯂꯛꯀꯦ ꯆꯪꯉꯨꯔꯣ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯒꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯥꯝꯃꯤꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤꯔꯣ ꯆꯪꯅꯤ ꯑꯩꯁꯦ ꯇꯧꯉꯝꯕꯤ ꯇꯥꯍꯜꯂꯒꯦ ꯁꯤꯅꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯕꯨꯡ ꯃꯌꯥꯝ ꯈꯪꯅꯅꯕ ꯍꯥꯏꯕꯅꯤ ꯏꯁ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯩꯅꯦꯅ ꯍꯥꯏꯗꯣꯏꯅꯣꯕ ꯅꯣꯏ ꯅꯄꯥꯗꯨꯗ ꯑꯦ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯆꯠꯂꯣ ꯑꯝꯇ ꯏ ꯀꯥꯖꯔꯛꯁꯅꯤ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯔꯔꯣꯏ ꯑꯃꯗꯨꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗꯣꯏꯕꯅꯤꯅꯦ ꯇꯥꯏꯟꯗꯦꯀꯣ ꯆꯠꯂꯨꯀꯣ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯕꯗ ꯌꯥꯔꯝꯃꯔꯣꯏ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯅꯪꯅ ꯌꯨꯝꯁꯨ ꯅꯛꯑꯦꯗꯅ ꯑꯩ ꯂꯥꯏꯟꯗ ꯆꯠꯂꯦ ꯉꯥꯏꯈꯣ ꯑꯩ ꯊꯤꯡꯒꯦ ꯍꯥꯏꯕꯅꯦ ꯑꯦ ꯇꯣꯝꯕ ꯂꯩꯕ꯭ꯔꯣ ꯇꯣꯝꯕ ꯀꯧꯁꯤꯜ ꯍꯣꯏ ꯇꯧꯒꯦ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯀꯧ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤꯕꯨ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯇꯣꯝꯕꯣ ꯇꯣꯝꯕꯣ ꯅꯌꯥꯝꯕ ꯂꯩꯕ꯭ꯔꯣ ꯇꯥꯃꯣꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ ꯂꯩꯇꯦ ꯍꯥꯏꯒꯅꯣ ꯁꯦꯟ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯋꯥ ꯑꯝꯇꯪ ꯍꯪꯒꯦ ꯂꯥꯛꯄꯅꯤꯅꯦ ꯀꯩ ꯋꯥꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯥꯕꯨꯡꯅ ꯇꯥꯃꯣꯏ ꯇꯥꯟꯅꯔꯒ ꯅꯪꯁꯦ ꯍꯥꯏꯌꯣꯟ ꯆꯠꯈꯤꯕꯅꯤ ꯑꯍꯟ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯅꯪꯁꯨ ꯄꯥꯎꯁꯦ ꯇꯥꯔꯝꯃꯅꯤꯗ ꯂꯥꯛꯑꯝꯃꯦ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯒ ꯁꯥꯔꯝꯗ꯭ꯔꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯈꯨꯡꯒꯪꯁꯤꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗꯣ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯌꯥꯔꯦ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯏꯁꯤꯡ ꯄꯥꯝꯃꯦ ꯐꯗꯤ ꯐꯖꯔꯦ ꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯕꯨꯡ ꯂꯥꯛꯑꯝꯕꯗꯣ ꯅꯪ ꯀꯩ ꯈꯜꯂꯤ ꯁꯦ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯐꯖꯕ ꯌꯨꯝ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯇꯨꯝꯖꯧ ꯍꯥꯏꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯁꯅꯥ ꯂꯨꯄꯥꯇꯅ ꯅꯁꯥꯗꯣ ꯌꯣꯝꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯗꯨꯕꯨ ꯅꯪ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯠꯁꯦ
May I come in, sir? Kedori nang thengade. Lambida, gari puncture silaktana. Kitang thengre, sir. Ngangsa aina hojik piba notes to no yuhembada amda sila look. Nang notebook to pigro dana yuhembada. Pigro. Kaino nang idubo. Nang isibu janu daro. Mane. Se, ai to gese. Ito, tong nu basi ito. Ai to gese. Tong nu basi. Ito. Oh, ito. Una na kun gari ne. Choi tadi pothoni dana. Thong ni. THOIHENBA. Janu. Kinom tayo ke. Kay haga ba? Class mo nung ito to. Ay di tasing na yada ba ni. Thoy ba na? Yare. Haga ba lora ba? Magi sibu mana tahu nada salah. Thoi binaga tahu salah. Khang jeda. Kay na nang iyo na. Kaiso na teta. Ado nang klase yaroidra. THOIHENBA di lakraba. Khangdi. Laamani na. Adudi klase yarusla. Aiga punna hankrasiro. Ma office halakpada lopo changakani. Yade ko mi masadi. Da thongna se aigi kiram lobi. Aigi thawaidagi da thongna ni hena nushi. Madi aigi pumnamakni. Yade ko ni romance to di kalaktay ko. Hainaringaida da thongna la amale. Ai chatlugi ko. No. Lấy tao. Janu, unta ngai ko. Itaw ay silemge. Janu, nang naibu hinade away kange.
ꯀ꯭ꯂꯥꯁ ꯃꯅꯨꯡꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯖꯕ ꯅꯪꯇꯒꯤ ꯋꯥꯔꯤ ꯂꯤꯖꯕ ꯃꯗꯨꯗ ꯊꯣꯏꯕꯅ ꯆꯦꯗꯣ ꯏꯔꯥꯟ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯨꯝꯗꯨꯅ ꯊꯝꯃꯝꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯒꯦ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ Inama, yam hawe. ꯅꯪꯁꯨꯅꯦ ꯌꯥꯝ ꯆꯠꯁꯤꯜꯂꯨꯔꯅꯨ ꯅꯍꯥꯟꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯗꯣ Kaya no nung dawan siya hayong side ba? Naari dahil no ba nung ani? Yari mi no ba ni ba? Hey do samang gre yari mi. Toge ba tamo? Ado tamo ay nang sahaba poto lera ba? Ihe, ay di kormene. Kauniye. Ay na haba po amta nung matanising ba? Kawe do hayar di no su punto ni jang apayay. Tabang mayam sida hekta kawe isi. ꯁꯦ ꯐꯤ ꯍꯣꯡꯗꯣꯛꯄꯤꯅꯕ ꯇꯧꯔꯨꯔꯣ Jangang ahobam taksidana. ꯍꯣꯏ ꯑꯩ ꯂꯣꯜꯂꯛꯑꯒꯦ He, ay do samali ko. ꯈꯨꯗꯥꯡꯁꯦ ꯑꯩ ꯅꯠꯇꯕ ꯂꯝꯂꯥꯝꯕ ꯀꯅꯥꯒꯤ ꯑꯣꯏꯍꯟꯒꯅꯨꯀꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏ ꯁꯤꯔꯅꯤꯁꯦ ꯉꯥꯏꯈꯣ ꯆꯅꯨ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯣꯏꯗ ꯊꯥꯈꯤꯕꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ